ngasi phongkiba tongan manipuri sifungsingdigi maroiba ipausing myamna thamjagi ahanbada kangla pawdagi lakusaraga ILP mawong marida permit issue tawkhre anawbu sanglakpa thokibasing trekking tawnob F ani sizinaragani Minister N Birena haikre state asigi myamna yamna concern oiriba inner line permit system lengan issue tawbuda mawong marida permit piri masi ningthina monitor tawnaba police officer manga ahanba MR to mathau tawri mapan gi tuan ba miyoi sing state asida sanglakpada ILP asi mawong mari special ILP regular ILT temporary amasum labor ILP haini issue tawi ILP system asi kharana effective oina F ani hogdona batanari masina state asida sanglakpa sing adugi maramda tracking tawnaba kanaguma mana app sizinaraga mobile phone gi permit loba mafam matam khangtokna bonari wafam sing asi chaliba taragani thoi suba Manipur Vidhan Sabha gi numit tarukni subagi ayuki wang pakumda Congress ki MLA Surya Kumar Okramna ILP gi matangna hangma wang pakumda hom gi thosupuri bis minister na phongdokibani se minister na makhata khibida ILPSC category marida special ILP da hokibasai English ngani ga kungi January kungani thogi June phawbada miyoi taret issue tawki hairiba matam sida regular ILP da miyoi lising kuntraga mapan sangwaga tara temporary ILP da miyoi la aniga lising maudraga mathuga samapanga humdraga mapanamadi labor ILP da miyoi lising tereka saniga yankaiga mga register tawduna permit issue tawki hairiba sahi singa sida miyoi lising kuntraga tereka samaga yankaiga humdoi renewal tawki hairiba singa sida state asida asoba project ki thabak suriba contractor singna labor singna thabak suba matamna labor sing adu mayum da hankre hande khangdoknaba anob F ama puthokadoriba sina soidana mateng pangma ngamlogani haki atopa Congress ki MLA ke Ranjina hangbuang gi pakumda se minister na house ta phungdokibada lenga ki home department na English ngani ga tarada state asida maru oina loktak pata lal hawbigi irang laksindanaba hovercraft ohum laikibadu Manipur Police Modernization Force Scheme Makad English ngani panagina mapanda additional fund lupa crore mariga lak maudraga mapan galising yang mangaga satruka kunga manga pi dun English ngani ga mapan ge August thada global tender na approve tawba farm MS Vision Autonomous Bangalore gi kuthangda holder technique INC USA digi laikibani sejinadraba hovercraft ahumasi ASP Bisnupurda thammi amadi sizinabagi paulai haina se minister na phungdoki MLA ke Ranjina sizinnadraba hovercraft singa si semjilaga atopa hiram tourism da mapan gi mi lakpada sizinnanaba semjensi haiba wangi pakum moina se minister na house ta haibada hiram sigi matang expert sing tanaraga hovercraft sing karida sizinnabi yagani haiba tanaragani haiki hauji ko oina hovercraft asigi semjin sajinnanaba technical leiti hainasu paus na phungdoki atopa pawmadana Surrender police gi matungina sana bathabak pigani hakibasing asi phawa pibidana lairi Latif All Manipur Individuals Surrender Welfare Association gi General Secretary cum spokesperson Abdul Latif naikre India government amadi Manipur government ki surrender policy da thajaba thamlaga imung manungi miyoi singa punna tangdu laitana leijaba phanglagani sanaba sinpham ama tawduna inglisingna hingjaba ngamlagani khana government na sembi ki surrender policy gi matungina aikhoiga sanaba sinpham ama pigani haikipasing adu ngasi phawa pibidana leire inglisingani ga taraga tereti gi tuan bla hulup singda yarom khibadigi surrender torakhiba miyoi satruka marfurom sigi manungna miyoi sama rom tamak fixed deposit tawba leire ataidi amata tawba leitri loinana stipend pigani haikibasing pidana leiri wafam asing asi nungthul press club ta pawmising unabada magna phungdokibani sarkar gi function program sing de hehek surrender policy da adu tawragani ada tawragani haikibasing kanana sukari pirabagi haibasi khangdaba ngaktani Amaramda hanagi sangjaduna leiraba aikoi satruka marfo asi phawda lenga sina hauju phawbu yingsinma ngamdraga sanaba sinpham ama phawba pibiduna mangal thokpa punsida hinganbiba ngamdraga anawba sangla o nakoi afaba anawba policy kya leiri haiduna lawba haibisimadi ataba awubusina kari khalamgani haibisi khandhaningai ni hainasu phungdoki makasa tarakpoina topa pawkhra kanglepaki mairar news tagi lokhosaraga Miyam na may pangananaba honabada sahi amada may laybada lupa crore sa hum sading tawi Manipur gi singi district ahum da lairiba health sector humfuga nipana pungkun gi mari solar power gi khudong sa phangali se minister
मियामने हिंगबदा तंगाई फदना संगीबा मई सिंग असि पालिब लेंगा असना लेमना पीबना ति हाइबसि मियाम कौबिगनो मरम चादुना मई सिंग पंगसिद सिजनबस यारिबा मखै तौबिगनो हाइना से मिनिस्टर एन बेरेना मियाम दा अपील तौख्रे वाफम सिंग असि मणिपुर लेंगा की पावर डिपार्टमेंट सिंदुना इम्फाल की सिटी कन्वेंशन सेंटर दा पांगथोकिबा मई की सावरब कुमई उजावाला भारत अमसुम उजावाला बाबिशिया की स्टेट लेवल ग्रांड फाइनल इवेंट की थौरंग मरी लैनना मिनिस्टर एन बेरेना चीफ गेस्ट की वरोल पीरदुना फोंदोखिबनी ngasi thauram madura power minister ts bisorjit minister l susindro meetei minister hais dingo singa madi atai mari lainaba official sing su sarogyaki se minister makata na phongdokhibidi manipur gi singi district ki manung na susampur sandel madi tamenglong da lairiba health sector amadi health institute khumphugani pan lenga na pungkun ga mari solar power ki khudong chaba phangali Manipur electric consumer lakh manga ga lising taruk lairiba sigi manungda prepaid meter lakh mari ga lising tara pale December phaw da prepaid meter lakh ani panana balenga na thabak paikhatna ba honari Manipur si hiram khudimakta mangda sakhatna ba lenga na mari lainaba singa tim semduna ayuk nungthil numidang ani makta leptana thabak tawri Manipur miam da electric phangana ba su honari Masidana tana electric yawbangamdaba Manipur gi singa masum khungangi arapa mafam singda mai phangana na lainga na yamna kana thabak paikhatna ba honari Manipur gi singi district singi manungda Sursampur Sandel amadi Tamenglong da lairiba health sector amadi health institute humphugani pana pungkun ga mari subna solar power gi khudong saba piduna mai pangali masina ana layeng gi lamda operation singba pangthokpada mai phangdaba gi awaba du kohali Delhi ICU की खुथांग ऑपरेशन फाव सथरी मधुना मणिपुर की अराप मफम लाइरिब लैंगा की लुइसंग सिंग अमदि अतै मरी लैनब सिंगी इंफ्रास्ट्रक्चर मपुंग फाना फगनब लैंगा ना होनरि हाकि से मिनिस्टर मियाम दा अपील तौकिबदि पोट खुदिमक असि फ्री दा फंगदे हाइबसि खंबियु मधुना तुति इसिंग सिजनरबसु कोंजिन मतम साना थिंगजिनबियु लोइनना इसा इसा की युम दा इलेक्ट्रिक थालबसु दरकार लैब मफम दा थनबियु Madunatana dharkar laitaba mafamda arembada mai thanduna manganbigano se minister masamok phawbo mahakki bangaloda matam sana thali matam sana muthatpagi thabak chathayaki se minister na miyamna thamkiba wafamdi manipur lengakna miyamna phangaliba mai si lemna pibanati mapalamgi company gi power company singdagi mai unit amada lupa 10 piduna lairibani aduga miyamda lupa 6 ta phangalaga laingakna mai unit amada lupa 3 gi sangda fugalibani machine sai amada mai leibda lupa crore sahum sading tawi maduna miyamna hek yariba makai maram sana likna mai ising sizinabiyu mapung fan state review lakti haibasi miyamna khangbiyu maduna state review mapung fan lakpa ngamdrabadi manipur sakhatpa ngamloi haibasi miyam khangna thabak tawbigi hainabi thambiyu Manipur lenga ki makhada lairiba office sing dasu matam sana mai muthataba AC thanduna thamba kaya amasu lairi masina arembada mai thanbagi sales alali maduna lenga ki loisang sing dasu mai niam sumna sisinaduna darkar gi matungina mai thanba masum muthatbagi hainabi thamna basu apil toki thawra madura saruk yakiba thongam bisorjina phungdokibadi lamda masigi sel thungi phiba masi mai gi makha ponba maramna state asida pungkun gi mari mai phanganabagi dama lenga asina akan mong honari madugi damak barat lebaki mai ke digi revamped distribution sector scheme gi ayaba pirakle high scheme asi satnaba hawbud state asida mai gi phibam hena phagalagani hauju state asida mai megawatt lising ama puraknabagi line tingmangamle masina Eastern Grid amasum atop state singdagi mai lawbud khudong saba phanglagani loinana state asida mai mutpagi wapam lairoi haina su power minister na phongdoki Makasa tarak point na to papawamana kaibul lamjaw national park kaubugi muhutta sangai national park haina Ningthou biu haina khul taraga tret ki miyoi singna laingak ta taksilakli kaibul lamjaw national park haina kaubugi muhut sangai national park haina Ningthou biu haina naya club nomai khongi secretary and ganasyam na phongdokre wafam singarang ibudau pakhang ba hiang tek laidemi sangninda kangsoibi mapan thangalawai sabalaikai ithai wapokpi Kairen Pabi Madi, no my Kongi Club Kiana Puna Pangtokiba Pau, Mipum Mamada, Ganasam, Paumission of Fundokibini, Mana Makatana High Kabulam Zonesnet Park, Kakta the Pang Niba Sangai Hadiba is that animal suoriba, Samakalasi Kaibul Gimiam Katana, Ngak Senboina Uhan Bibasinoiti, High River Park Asigi Akui with the Lady Tanga, Sagram, Kaibul, Singmai, Sanapur, Moirang Kuno, Kairen Pabi, Tangalawai Kumbi, Itai Wapokpi, no my Kong, Kodrak, Lapu Patera, Hyangkong, Konumang,
ꯍꯣꯕꯣꯛ ꯆꯥꯎ ꯑꯃꯗꯤ ꯀꯣꯂꯥꯈꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒꯤ ꯀ꯭ꯂꯕ 93ꯅꯁꯨ ꯁꯉꯥꯏ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯀꯟꯗꯨꯅ ꯂꯥꯛꯂꯤ ꯀꯨꯝꯖꯥ ꯏꯪ 1938ꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯁꯉꯥꯏ ꯂꯩꯔꯦ ꯍꯥꯏꯅ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯉꯥꯏ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯥꯂꯦꯝꯒꯤ ꯂꯝ ꯀꯣꯏꯕꯁꯤꯡꯅ ꯁꯉꯥꯏ ꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯕꯨꯜꯗ ꯈꯛ ꯌꯦꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁꯉꯥꯏ ꯎꯕ ꯐꯪꯗꯅ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯍꯟꯈꯤꯕ ꯀꯌꯥꯅꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯈꯣꯗ꯭ꯔꯥꯛ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯀꯪꯉꯥꯗꯣꯡ ꯋꯥꯆ ꯇꯥꯋꯔꯗ ꯆꯠꯂꯒ ꯌꯦꯡꯕꯗ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯁꯉꯥꯏ ꯎꯕ ꯐꯪꯂꯦ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯈꯨꯝꯈꯤꯕ ꯋꯥꯐꯝꯗꯤ ꯍꯟꯗꯛ ꯏꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛ ꯑꯃ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯁꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯑꯁꯤ ꯀꯩꯕꯨꯜ ꯈꯛꯇꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯎꯍꯜꯂꯤꯕꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯑꯁꯤꯗꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜ 13ꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯂꯣꯏꯅꯅ ꯏꯊꯅꯤꯛ ꯍꯦꯔꯤꯇꯦꯖ ꯄꯥꯔꯛ ꯑꯁꯤ ꯁꯥꯕꯗ ꯀꯩꯕꯨꯜꯗ ꯁꯥꯒꯦꯔꯥ ꯃꯣꯏꯔꯥꯡ ꯈꯨꯅꯧꯗ ꯁꯥꯒꯦꯔꯥ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗ ꯏꯁꯨ ꯁꯥꯒꯠꯂꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯀꯥꯏꯕ ꯄꯤꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯅ ꯒꯅꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ MI ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯤꯕꯁꯤꯡ ꯍꯌꯦꯡꯃꯛ ꯆꯦꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯄꯤꯒꯅꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯝꯗꯝꯁꯤꯒꯤ ꯂꯧ ꯎꯔꯤꯕ ꯂꯧꯀꯣꯜꯁꯤꯡꯗ ꯏꯊꯩ ꯂꯧꯈꯣꯡ ꯐꯪꯍꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯗꯅ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯝꯂꯕꯗꯤ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯄꯤꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯉꯁꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯊꯧꯅꯥ ꯐꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯒꯤ ꯉꯁꯤ 6ꯅꯤ ꯁꯨꯕ ꯁꯤꯇꯤꯡꯒꯤ ꯀ꯭ꯋꯦꯁꯟ ꯑꯋꯥꯔꯒꯤ ꯃꯇꯝꯗ MLATS ꯂꯣꯀꯦꯁꯟ ꯍꯪꯈꯤꯕ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 47 ꯄꯨꯈꯠꯂꯗꯨꯅ माइनर इरिगेशन MI डिपार्टमेंट कुमजा इंग 2019 चलीब चयेसी फावगी मनुंगदा करी करम थबक पाइखलबगी थबक सिंग अदुगी मनुंगदा कया लुसिनख्रे कयाना लुसिनगदब वाली थबक सिंग अदुगी सेनफमना कया कयानो सेल लोइनमक पिथोखराब्रा हाइन हंगलखि वांग सिंग असिगी पाकुम पीरदुना हाउस की लीडर्स ओइरिबा चीफ मिनिस्टर N. बिरेन हाउस थमखि चीफ मिनिस्टर की पाकुम मत तारब मतुंगदा MLATS लोकेशन मखाताना हाउस थमखिबो वफमदि MI डिपार्टमेंट पाइखलिब थबक सिंगी मनुंगदा खुंद्राकों केंद्र की मनुंगदा थबक कुंथ्रागोमदो यावरी हाइरिब थबक सिंग असिगी मनुंगदा मापुंग फाना लोइसिले हाइना रिपोर्ट पीरिबा सिगी मनुंगदा इसिंग थेंबी टाइगर कैम अमदी वाइरीदे सुगदब थबक निपान हौजिक सुब हौद्री हाइरिब थबक सिंग असिगी कॉन्ट्रैक्टर कना कनानो मखोइदे थबक सुबगी सेल पिथोखरब्रा हाइबा वांग MLA लोकेशन हाउस थमखि MLA की वाफम मदु तारब मतुंग चीफ मिनिस्टर N. बिरेन थबक सुदना सुब लोइरे हाइना रिपोर्ट पिरमलबदि हयेमक चेनरिबि स्टाफ सिंग थबकतगी सस्पेंड ऑर्डर पीगनि हाइनासु फोंदोखि हाइरि मखा सथरक पोइना तो पावमना AR ना म्यांमार मसा अमा नोंगै मरु निफुग हुमदोइगा कोनना फारे मथांग था अगस्त 15 थौरंग मरी लैनना पांगथोकदरिबा भारत की निंखा तंबा नुमित थौरंगी मंगोइनना सेक्शन थौरंग थबक लौखटपगी सरुक अमा ओइना ngara numidang pung 8 lom taba matamda more da leiba manga supa asam rifles ki kangmuna Indo Myanmar border manaki Gobazang village manaktagi Myanmar masa ama kapa yariba nomoi maru nifu ko humdaga kona na fagale hari Faraba Myanmar masa si Myanmar gi tamu town gi ward number 1 da leiba wayan tun sei kun apokpa usoka we hari फारब वाइहान तुंदगी 7.62 mm की नुमई मरु लाइफ राउंड निफुगो हुमदे दु फगत ngamखि लोइनना महक ngaramak मोरे पुलिस स्टेशन खुसिनख्रे हाइदेनसु पाउसना फोंदोरक्ली अतोप पाउ मदना मोरे हॉस्पिटल डेंगी पॉजिटिव ओइरब मियोय 12 लेयेंग सथरि ngarang फावबद मोरे बॉर्डर टाउन मियोय हुमफु डेंगी न पॉजिटिव ओइख्रे मियोय अमा लेखिद्रे हौजिक सब डिविजनल हॉस्पिटल मोरे द डेंगी पॉजिटिव ओइब मियोय 12 लेयेंग दुना लेरि अतै डेंगी पॉजिटिव ओइब मोरे की मियोय कया इम्फाल की हॉस्पिटल लेयेंगदुना लेबा यावरि ngasi मोरे द लेबा पाउमी कांगबु अमना सब डिविजनल हॉस्पिटल मोरे द चंगदुना येंगलुबदा डेंगी पॉजिटिव ओइबा मियोय 12 हॉस्पिटल असिगी फर्स्ट फ्लोर द लेबा आइसोलेशन वार्ड मियोय 9 ग्राउंड फ्लोर चाइल्ड वार्ड मियोय मरी लेयेंग सथदुना लेरंबा थेनखि सब डिविजनल हॉस्पिटल मोरे की स्पेशल मेडिकल यूनिट की मियोय अमना फोंदोखिबदा युम द चंगदुना कांग मरुम कोक्तनब अवेयरनेस प्रोग्राम क्या पांगथोकनबमदि सेक्शन थौरंग थबक क्या मखाताना लखलि मसिदा मोरेद लेबा प्रजा सिंगसु मतेंग पांगबियु हेक यारिबा मखै युमगे अकोइबा मफम सिंग तरु तनाना थंबग लोइनना इसिंग तुंग याबा पात्र थंबिगनो हाइबा वफमसु फोंदोखि हाइरि
Maka satharapo ina ngasi state si goriba COVID-19 update myam na thamjage ngasi goriba positivity rate si 9.0% habidi ngasi miyoi nawna yangkhai go humdoi positive oiba thengnaralaga miyoi punna songa ka mogdra na covid test toki aduga ngasi miyoi mata lakhidabagi report lakti ngasi nawna COVID-19 na positive oiba thengnarakraba miyoi yangkhai go humdoi si Chusampur digi ahum Sandil digi ani Imphal East dagi taraga manga Imphal West dagi kunga mathoi Kangpokpi dagi ani Senapati dagi mari Tamenglong dagi ama Thaubal dagi ahum amasum Urkhul dagi ani punna miyoi yangkhai go humdoi ngasi nawna COVID-19 na positive oiba thengnarakre aduga apun boina ngasi ki oiba covid test takiba miyoi masing si songa ga mogdrani haina ngasi gi status update on COVID-19 na su report tawri loisilakpo na panam pauksi digi maruiba paukrana Langol Ningthou haraobaga mari leinana meetei yonthokpa manba video thagatluba sing wakhal taminabadagi athingba handokle committee phagiroi happy rajendi athingba lakhigani KKL haukiba me taraga tarukta Langol Ningthou haraobaga mari leinana advertise toba manba video ama social media amadi YouTube viral satuna KKL na kopna yengsinbada asoi baranba thengnabadigi KKL na matam supagi oina thingjinduna lakpa du video du saktam langliba Naurem nauba mai nongpok sikmai amadi thoksom berol obal khetri laikai na KKL sanglaktuna video si makhata na kariguma platform amatada thadoklaroi haina wakhal taminabadigi makhoi da KKL na thamlamba athingba handokle haina KKL gi sirol amana hairi sirol asina hairi ba athingba si Langol Ningthou committee amadi phagiroi happy rajen gi mathaktadi matam supi oina athingba si adumak laihigani maramdi ngasi phawa KKL amadi laibak miyamna sangjarakpa laitri karigumba meetei khunai da sokpa yaba thabak hek torakpa mikupta KKL na yengduna lairoi habisi miyamna khangbiyo hairi makasa tharak poina saktam langliba naurem naubamai nongpok sikmai amadi thoksom berol Hobal Khetri laikai na KKL da ngasi sanglaktuna video si makhata na kariguma platform amatada thadoklaroi haina wakhal taminare amadi makhata na sigumba meetei khunai da asokpa liklamda kaiba video amadi acting amata tawraroi haina masana yana lebak miyamna amadi KKL sengdokpagi makoida KKL na thamlamba athingba handokibane hairi ngasi Manipur da mapu pandabagum tawriba mayam asi KKL na suksoi soiduna kupna yengsilagane madi sumthoknabagi aroiba Pambai sizinagani Manipur gi ngasi horakliba nahasingda amukasu paujal pizari madudi meetei akhoi khunai da sokpa ina laining amadi liglamda kaiba ba thaba mata tawbiganu maduna tungi mirol singi asup akaiba malaigani hairi ningsingo yabadi me taraga turukta Langol Ningthou haraobaga mari leinana advertise toba manba video ama social media amadi YouTube ta viral salaktuna KKL na kupni yengsinbada asoiba aranma thengnabadigi meetei khunai gi mangthokpa liglamda Kaiba meetei bu yonthokpa oibana KKL na hairiba video si hokiba July 15 da pauksi gi thongna phongduna video du mapung oiba saktam langliba amadi Langol Ningthou lai committee puna matam supi oina thingjinkhibani haidi hen su pauksna phongdorakli Makasa tharak poina to papam August ani ahing nungyai digi pung humdra ga nitu National Highway 102 Imphal More sugunu lambi banlak thokre kumza English ngani ga taraga tret ki July seset ani da lilong nganglo lokol Imphal Turel launambal namthaduna thokibi ising isauna kham thengna waba mayok nari bisingna phangada relief ki senpam sahi manga mapung faraklaba phawada lenga ki mekai digi lupa ma phawa phangdana lakli maramaduna tha sigi sachat kungani thi phawgi manungda pithokpiyo haiduna JAC na takshinduna lakibane adubu lenga na ngasi phawa thoksadana leiri masina maram oiraga koisaungnaraba praja singi wakat singi Mahut Chilaga National Highway 102 Imphal More Sugunu Lambida JAC na lakliba August ki sachat ani ahing nungyai digi sachat mangagi ahing nungyai phawa pung humdraga nithugi ban lautokre JAC Lilong Kendra Development Coordinating Committee na thadorakpa sirolamana hairiba ban asida lamdam asida lairiba CSO Maira Paibi Students Organization sing amadi local club punamagna awaba nangkraba Lilong nganglo lakol amadi Lilong Nungai gi praja singi khalaga sogat piu tawgodriba ban asida essential service ana ayek lining laisol ga mari lainaba singdi kom thokani haina sirolasna su makhata na phongdorakli haina pausna palakli makasa tharak poina tendak pa pong tangam yam da hapsaramgi mama mapa singna masa singmu mai tamhanga doribi school institution sing recognize tawbra tawdabra thidolaga tamanbiu KSA
lamdam asigi tungi yumbi oigadoriba ngasigi mahiroising asibu lamjing lamtakadoriba ojasingi maraktagi ojagi maikhum upamiyoi khrana maisangsingbो Sendan pam onthoktuna lakpadagi mahiroi kyagi career mangbu yabagi phibamda leiri haina Kangleipak Students Association KSA gi Secretary General Johnson Thiamna thadorokpa sirol amana phongdorakli lamdam asida leiriba lenga ki mahiloisang singda mahiroi ming chanbagi sangwatpana maramoiduna ayamba mahiroi kaya private school tamnari amadi private school kyan education gi lamda asobo thodang lawri adubu Board of Secondary Education Manipur amadi Council of Higher Secondary Education Manipur na recognize tawdabi school kya lamda masida leibana mahiroi singi makha taba mai masing tambada chawna khutong sa da bathokale hauji maksu Kamjong district ki manung sana leiriba children training school Sungrifai Haribi School Sida Mahai Tamlamba Mahiroi Kara Johar Nobodia Vidyalaya Urkul the class 6 the Ming Sanabagi selection Panglabasu children training school si recognize Torom the Bana Maramoraga school gi transfer certificate Zedi Ona counter sign Tobiu Yadabana Maramoidana Nobodia the Ming Sanba Yadaduna lady Henisu Paus Makatana Fondoragli Huzguina the Miam Paus Matang Selu Sindragamasum Miampuna Anababdet Gaminasi and thank you.